Home Minister Amit Shahna State Pumbagi Leingakta Ngamkheidagi kilometer taraga manga Faobagi Manungda Sagatpasing Louthoknaba khangankhre Leibak asigi Ngamkheidagi kilometer taraga manga na konba mafamda lona yadaba mawongda sengbat sagatpagi thabak amata paikhathandanaba Union Home Minister Amit Shahna mari leinaba authority singda khangankhre Mangjauna sajinkhrebasingsu khudakta sidokadabani haina Union Home Minister na khangankhe Border area sing the ladiba bank khudingmakta tawriba banking transaction sing yangsinbaga loinana ajoba business establishment sing na chathaba banking transaction pumnama kupna yangsinanaba district administration da khangankhe ajoba company sing da fund thadaragliba sing yangsinbaga loinana semjin sajinba company amade bank account sing kupna thigatuna asaba aadhar card masak khangdokpaga loinana ngamkhai wangma lana chatharagliba smuggling gi thabak thoram sing thingnanaba mari leinaba authority sing da khangankhe Rajasthan ki Bikaner da pangtokpa security review meeting amada Union Home Minister na Leibak asigi border district pumnamak mayai ka ba drug puthok pusin tawhandanaba akhanaba section thawrang lakhwatkadabani haina khangankhe border district khudingmakta misam miyam state machinery amadi security agency sing yauna mapung phaba security gi akanba section thawrang lakhwatnabagi waphamsu Home Minister na khangankhe Ngamkheidagi kilometer taraga mangana konba mafamda lona yadaba mawongda karigumba makhalgi sengbat sagatpagi thabak amata paikhataloidabane hana sajinkhrebasingsu pudakta sidokadabane illegal construction gi matangda zero tolerance policy chanahanduna border district sing da matik saba security ki section thawrang lakhwatkadabani haina Home Minister na mari leinabasing da khangankhe ngamkhai wangmadagi ayaba yaudana mitop changsilakpa thingbaga loinana terrorism da sel thadabagi thawong mapung phana thinggadabane Ngamkhai wang malana mayai ka bapolam sing pusilakpagi thabak thingbaga loinana trans border crime mapung phana thingnabagi matangda BSF CVDT amadi NCV yauna border management gi thawrang paikhatkadabane